Image Paodam yang tabiriba sangbu Yumnam Anuradha Devinai Kono Krumzari. Housing Maruiba Pauda. Manipurda Ahanbo Inala Sabi Masa Ama COVID-19 coronavirus positive oire. Mapam Kiada Yum Dagi Mapantok Tanaba Madi Lekai Ge Paring Sing Mitop Sangbada Tingmatan Nakre. Doinana Prime Minister Narendra Modi na Lebak Miam da COVID-19 Tenganaba Waral Pikre. Housing Pausan Pizari. Malangi Lebak Chamaga Marfu Henbada Hongzen Yang Sandurakliba coronavirus COVID-19 Laisat again Octonaba Manipur Sarkana Section Taurangi Tabak Local Ingai Chedagasida Imphal Tangmayban Lorung Purel Lekai the Leba UK the Lirik Tamlibil Isabi Ama Laina Asina Nare positive oire Haina Health Department official Oba Zero Togdona Lautokre Iramasagi Matanda Zeneske Viral Research and Diagnostic Laboratory Department of Microbiology dige fangba report ke matung inadi coronavirus positive oiraba nupi macha asi UK da larik tamlubadage haukiba March ke tang taramaponda Imphal da thunglakibani aduga masan nungaraktabadage virus asina narangwani haina chingnabadage March ke tang punitoida Zenes Hospital na pukalake mazagi matungda March ke tang pulumdoige ayopung taramatoiga minute tara taba matamda mahaki sample loduna sayang chataba hoki Masagi matungda numit asigi ayuki pung taramatay makai taba matamda ma coronavirus positive oire habise khangmangam kibani haina virus research and diagnostic laboratory department of microbiology Zenes Porampart Imphal East Manipur ge assistant professor and principal investigator VRVL na sayi tawduna thopa cherolaman hairi Virus asina positive ohele haina tasengna khangba nupi macha asi housing Zenes Hospital ge isolation ward thamduna ana layeng bage akan bathabak sathare loinana nupi masa asigi imungi miyoi sing punamak health services ge maikai dagi akan mamiang sangduna house quarantine tawduna thamle haire positive oi nupi masa asi UK dagi Delhi da hana tungki masigi matungda Kolkata da tungki Kolkata da thungma matam aduda maki maupa nupa UK da tamba adusu Kolkata da thengnaduna maske tang tarama panda Imphal airport thungki Yamna ngalibadi Imphal airport thunglaba matamda mafam aduda leiriba medical staff sing amati security ge kangbu singna karigumba makal amatagi test tawdana okay hairaga irailana thadorokpadagi masage mayum thangmaiban lorung purel lekai da thunglakibani Masagi matungda masan nungaraktabadagi laina asina naramba yai haibagi chingnaba leibadagi March ki tang kuni toida Zenes ta pukalaktuna matang test tawbadagi laina asina positive oire haiba confirm tawbani hairi Hiramasigi matangda health services ki director Dr. K Razuna phongdokibadadi director ke maikai dagi positive oiribi nipi masa asiga plan tongminarakpa amati mahaka satuk sasin tongminaba music kana no karma maphamda karamba Tauramda Saruk Yarambaki Habigi Akutpa history imatigali. Nana Mahaka Loinaramba Musing Punamak Masakang Dolaga quarantine Tawduna Thamnaba Tabak Lokalagani, Hausake Oina, Nadiba Nipi Masa Asigi, Pibam Panalade, Maki Imungi, Mioi Taret Amadi Yumtangnabagi, Mioi Manga Puna Mioi Taranitoi Lokatuna quarantine center the Tamle. Mio Singasi COVID-19 Nabagi symptom Lakpa Laktaba Loinamak test Togani, social media da Sandoliba Wakum Sing Miam the Tabigano. Directorate na official oina darkar lebesing langthokani miyamna COVID-19 dagi ngakthoknabagi damak piriba awareness amadi pangtang NBU yumdagi mapan thopigano haiki ngasi ayuksi koigi 23 surba napi masa ma koi UK England da saluba maji positive ore masi masa lok kuba khanau naba la hotorok padagi singnabadagi masi koina test tobani Maji mane hek ngoba tang kuninga matwelegi maji ahamdadi kasu toramde adubu masari sum nungaraktabadagi yakoina masi kainode dum tawi koigi surveillance ki team na madi adum under surveillance tadi lebe mini adubu suddenly masi loktu kungba lahosi sor humba se kitam wabs develop tropdagi koina Zenes Hospital pure
adagi maji test to matamda maji positive ore aduna aina praja singda hajin ngimsi kaisu nungna ninga leite masidi akoi manipur da tori sidi khoidi ama khatani sor sor lebak ta lising lising matata positive oiduna khoigi siba mayam yograbani adu khoigi sidi yam mailori hoji bawti ana abdu kaisu tawte aduna masi koina praja singda hajin ngisi santurok pasi yang koi tingna nokta koi amaga wari sabah tanda lapok naba wari meter gi abab ta lapok naba mas ke dressing tobi taba adi maram nai tana sorok ta karida poksa sataba anga nobi mapan to putok pi taba adi khud sa phajana hami ba 20 seconds sang hami ba darkar ho ne hand sanitizer sijina bi ba kaisunu namu ne tep tok paket pa yaba paikali manipur gomi ne yaw kanna paikali have symptom ain prajam yam Nakalamaramda Lamdam Sidasu COVID-19 ge anaba masing hangalaktanaba Zelensky OPD ngasidagi thingbagaloinana flu clinic oina hangdok lei haidi Manipurda ahanba oina coronavirus positive oiba ama thingnakhibaga mari leinana chief minister na miamda checksana leinana bagdamak media gi wafam khara phongdorakpagaloinana virus asina maram oiraga state asidasu mapanda lairik tamduna lebi nupi macha amadi positive sign phangba asina miamda chingnaba pakhapan nuaitapa phawle leina ama layangba haibase diagnosis tawraga leina adu kari leina no khangbaga doctor na hidak thabani coronavirus hariba leina asi kari tawraga phagadabano khangle adubo aikhoi miamge marakta sincere oidabagi mamitai khangna khangdabagi mamitai masi tawbigano virus tagi ngakthoknaba pambaidi yumda lengdana mapan thoktana leibini Laina asing ngakthona bagi damak January ge tang 19 dagi section thorang lokatuna airport mau morini singma mofam singda Dr. Singaloina section thorang lokapa hokre Mi pundaba imungda lengdana leiriba asdege hena phawaleite lockdown tawre khangna lambida satok sasan tawba curfew fawba yengba curfew ni mapan thoktaba yade haina sangoida jwar sanaba yu thakpage thaba group chathare curfew ni haraga thau queue lepa pofam nage mana masang pulap leiba su chathai masi tawbigano bot leiba taraga su mi amakhakta tholaka leibiu sarkana chanda thaknaba phanganba loinana CMST card paiba singda cheng phangana honade mapandagi lakpa singna nare haibage stigma leibigano ikaiba phawbigano losinna thamana punnamakki mangjaba orakani sir akhoi halai haibagi nungai na trokanda hospital da or either airport lairiba or any mau get the khangde amada khangde khoi lairiba singda ei sumaina khoi adagi lakpani ai tourist sini ai ngonda isada singna badi leite na badi leite adu wai check tok thopi haidana yamna voluntary thokanda miyam mission praja mayam gi punsi convince si haidana ai mayam da ai media gi kuthang mayam da appeal tobuni covid 19 sidagi kanthoknaba ekhoi yumdagi mapan thokumsi mi loinagumsi mi unagumsi aduga mapanda chaluba leibiruba punamakna voluntarily yamna lemna tholaga ekhoi sumai na mapanda chalubani mapanda like tamubani sum leirumbe leibra leitabra check topiu haina voluntary tholaga check topiu check tongnasi quarantine torga voluntary leisi adu khatada ekhoi miyamgi punsinga kanmangamgani and masi again haijiribse miyamgi sortada miyamgi punsi kandanaba haijabani warobigano haina mayamda inolukse Manipur sakana COVID-19 laisatage ngakthongnaba section tharangi thabak lokhatpa oina mask ke tang kuntra mathoi phawba Manipur punba total lock out lauthopiga khibaga loinana ngasi ayu pung taruktage Imphal West District Magistrate na district asida curfew lauthokre curfew asi matang ko order ama thoktriba phawwa chanagari hairi Imphal West District curfew lauthokhibaga loinana atei district singda sumakata na ngasi ayu pung taruktage curfew matam kaktana lauthokre hairi curfew manungda tangai phadana chathok sasan tawgadaba miyoi singgidamakta bari lainaba district magistrate singdagi curfew pass lauraga sathok sasan tawba yagani hairi Zaraksida curfew manungda Manipur ge lekai pumbada coronavirus laichatage ngakthongnabagi section thaurang lokhatpa oina lekai ge lamjang phamda sambal khaduna meet of satok sachan tawda athingba thakre athingba ase sarkana curfew lautholingai amade total lockout mars ke tang kuntra mathoi phawba jana hangade hairi lekai ge machin sam
pa club ki luchingba kyana press da phongdorapagi matung inadi Manipur da so coronavirus na leichabi masa ama positive oi kibadagi leina asidagi ngauthonaba section thorang lokhalakpani maduna leikai gi miyoi singna leikai thadokuna mapal satok sasan tawa yaroi mapandagi miyoi sing leikai da changlakpa yadabagi athingba thamki athingba asi leikai miyam paksana khanganabagi damalta mic panduna lauthopagi thabak sathari COVID-19 coronavirus sandorakpagi section thaurang sang lokhatpo aina ngasi kaksang district headquarter kaksangda atopa kullona basingdagi sanglakpa amadi kaksangdagi su thokpada athingba thamkhrei kaksang langkhaida police na kaksang lomda changlakpa atopa khulgi mirsing sang bathingkhrei amadi kaksang police station masada so kaksang police na atopa kunsingdagi lakpa athingba thamkhrei loinana kaksangi mirsing su kaksangi wangwada satosa san tawda athingba thamkhrei Laisad asi sandorakpagi section thaurang oina CMO kaksangi miyang makada Manipur gi wangwada leiruba kaksangda halakraba mi amadi mahiroi nirsangba quarantine tawduna mayumayumda tathohandana leheliba singsu Dr. Singh chalhanduna yangsan kibakaloinana numit taramari yumdagi henduktana leinaba sukhangankre hairi kaksang police ki maiki dagi loudspeaker seasonatuna thasegi tang kuntrama thoi phauba miyamna yumdagi mapan thokbidanaba miyamna khangankre amaramda kaksange ward ke club sangstan singna so magi ward singda loudspeaker seasonatuna virus isegi matangda awareness pibakaloinana mi ani dagi henna pundanaba lekai gi dukan sing hangdanaba haibakaloinana pareng singda so mitop sanglakpada thingba thamkre hairi Deputy Commissioner Tawbal and Bandana Nangasi District Asige Mapamba Kudingda Mi Pumbi Danaba Order Amasu Toki Bakaloinana District Police Tawanasu Hanakanba Section Taurank Lokapa Hokre District Asi Fauduna Chaleba Highway Mapam Kiada Police Personnel Kaya deployed Tawduna Maramba Chadana Yumdage Mapanta Toglapa Miambo Awareness Piba Amadi Yumda Halan Kinaba Tauranka Paikapa Hokre Tawan Baza Yadipok Lamkai Kangabo Wangzeng Kaital Amadi Atay Mapang Kiada Police na Miyamna Chatok Sasan Toba Kanayang Sili Manipur Yauna Atay Laiva Kiada Hausikana Santurakliba Satiraba Coronavirus Asidiki Saxana Lainaba Amadi Miyamna Mapanta Topidana Lainaba Haiduna Ngasi Primary Health Center Boregi Amo Inchas KS Santikumana Luchingba Tim Amana Moria Bloki Manuchana Leiba Village Taramanga is Mongzang B Bongzang Chatong Ke Jalen Mall T Jamunon S Kudeng Tabi New Mongzang Chikimp Amp Chano Yangok Tubi Yangok Pokwe Gabajang Jabang Pai S Moljol Amadi Moria Bazar area Singda publicity Satuna Biamda Pausen kya pibagi tabak sathakre Coronavirus asidagi section nabagi pandamda Manipur sarkana ngarang Manipur pumbada lockdown ta lauthokrabagi matungda ngasi Manipur ge border town ta ama oriba moridaso virus asidagi section na lainanabagi pandamda Manipur police na mori town ge kaitian singh amadi mi mapanta tolapa singh pumthing thingzikre Nakalamaramda Primary Health Center Moregi Maiki Dagisu Ngasi Bazar area Singda Coronavirus Acidity Section Lainaba Pauta Kya Pibagi Tabak Suchatakre COVID-19 Dagi Ngaktongnaba Haiduna Ziribam District Asidasu 144 curfew Thamkibaka Loinana Hosek Jiribam District Asida Kaitel Dukan Singh Amadi Lambi Surukta Missing Jadan Kidre Ziribam Police Nasu Akanba Section Tauranka Lokat Pagaloinana Maita Publicity na Jingba Kaya Chatuna Yumda Labiduna Mapanda Thorak Vidanaba Amasung Miyam Pumbidanaba Pausen Kaya Lauduna Jiribam Ge Mapamba Kaya the Su Jatki Loinana Mapam Kudinda Police Personnel Singna Ngaksenduna Lake Masana Marabodaga Jiribam Ge Lambi Surokta Mi Torokpa Kaya Unadre Nakalamaramda Essential Commodities Yauba Loaded Truck Amadi All Tanker LPG Puba Gari Singh Driver Amadi Henderman Singh Screening Tauraga Ziribam Romda Changali Haide Coronavirus Lainana Marambodaga Kwata Kulda Mitop Sangba Tingle Amadi Kulsingi Musing Su Kuldagi Atopa Mapunda Chatpa Tingle Haina Kwata Village Authority Chirona Madapungoragli
Zedonasinda Palibade Ngarang March Gate Tang Kulumdoi Ningtokaba Numita Kwata Kunge Village Authority Marapabi Amadi Miam the Kumna Kanaraba Matung Kwata Kunza Singi the Mark Chachin Tarang Lokapo Oina Ngase March Gate Tang Kunmari de Gate March Gate Tang Kuntramatoi Pava Kwata Kulda Mitop Sang Batingba Amadi Kunza Singna Kulsin de Gate Satok Pasu Tingbage Wadep Laure Kunsigi Kunza Singna Ngasidigi March Gate Tang Kuntramatoi Pava Magi Ladiba Mapam the Lebiu, Karigumba Kunda Sangdaba, Yade, Haiba, Wapam Ladabadi, Village Authority, Nataga, Quatage, Mara Paibi the Gate, Ayabalobiu. Kanagumbana, whatever Asige Wangada Tabak Torpa, Nupandupi Adu, Matunda Torapa, Apapa the Kudemak Masamasan, Puzagadabani Haidasu, Quata Village Authority, Cheronas in a Pundurakli. Youth Forum for Protection of Human Rights, YFPHR na Tadaropa Cherol Amagi Matungi Nangasi. Tahi Kulumdo Surabi Nipimasa Ama COVID-19 positive Oibudagi Zenems Infalda Medican Ge Akanba Jackson Taurangaloina Tamliba Asida Miokiana social media ge Kutanga post Amadi comment Kaya Pinadagliba Sinda Yamnanuaitaba Po E Asigumba Namtabiba Amadi victimized the Bagitonga Asi Makatana Chataragadi Kanagumba COVID-19 positive Oiba Mioisina Miamgi Minong Misaki Vidagi Layanga Amadi test Toba Kiduna Torakta Basuyai Masina Wakal Kanba, Namluktabadagi, Toning the Batodokia, Hybrid suicide, Nataga antisocial activities, Kaya Chata Ragnabagi, Madam Oi. Madam Masina positive, Oidaba Singbu, Puning, Toga Piduna, Makoida, psychological support, Amadi counseling Piduna, depression, Lakatabagang Altominasi, Amadilena Asi, Atay Mu Singda, Sanduraktanaba, Honesi, Haina, Youth Forum for Protection of Human Rights, President Cherolabana Podoragli. Chief Minister Nongtom Mbirena Ngasi Chasat Village Singbu represent Tauba member Marina Saba Tim Amaga Mahake Secretary Unakre Kunza Singaduna Tamkiba Uwabakia Adu Taraba Matunda Chief Minister na Kunza Singaduda Maita Kraba Makoyi Mayum Sing Adu Anowa Oina Saragani Haiba Hazaba Pibatanatana Tangaba Ising Yauna Relief Material Singsu Ataba Matangi Manunda Kula Adu Taraklagani Haibagaloina Mahana Villagers Sing Aduge Atubagi Oina Sempang Karaso Kuzanaki Heidi. Unakiba Aduda Kura Kendrage MLA L Susan Drosu Sarubiarutuna Maki Mike Dagisu Pangbaya Batengbang Pigani Haibasu Tazapi Pibagaloinana Unakiba Aduda ADZ Sri Kailun Amasung Kamzongi DC Srimati Kengu Zuringlangsu Saruyaki Heidi. Sajibu Nomapanba Cherawana Lakpada Manipur ge Government ke Works Minister T as Bisozina Manipur Miam da Yapapozin Pizari. Minister ge Pauzinda Sajibu ge Nomapanba Cherawa Asina Manipuri Singi Anawachahi ge Kumai Oina State Asigi Yumthong Kuding Pangtongnari. Pauzin Sina Makatana Kumai Asi Hayengi Apaba Punsi Amagidama Puning Haksang Sengna Asanba Ming Amagaloina Pangtongnari. Haidaduna Lamnam Masigi Ingna Chikpa Amasung Sakwa Kongtada Ayetpa Apanba Pinaba Honeriba Porsingbo Kanganaba Aikoi Puna Tabakta Wadarkar Oire Haidi. Minister ke Pauzen Sinamakata Duna Anoba Chahi Asida State Asida Ladiba Aikoi Kuding Ingna Chingna Apunba Saktam Amagedamak Samas Asige Kanglok Kuding Nungsi Sanana Hingminarese Haidi. India da novel coronavirus COVID-19 anaba migi masing hangalapuna maram odaga state government laina ase sandorak patageng althonaba section tarang lokolagliba asigi sadukama oina kasing district CRPC ge section 144 ge subsection 2 ge makata district sida ladiba mioi kudema masamasa ge leifam pa amadi yumdage mapan toraktuna chatok sachan tawada thingba thamle haina kasing district ki District Magistrate Valentina Aramamna Tadoropa Order Amana Kangalakli. Atingmasina Law Enforcement Agency Sing Amadi Essential Servicing Day Council Haidi. Coronavirus Pandemic Labana Pay GD Enterprises ke Customer Singna Makogi Term Benefit Kongonabagidama Pay GD Office da Laktana Bakangalakli. Officers ke Customer Care Executive Singna Customer Singbo Makogi Bank Verification Tongnaba Kauzarake Amadi Masamasa Bank Account Transaction Taurake Haibagaloina Mobile Yadaba Customer Sing Amadi PGD Dage Mars ke Tang Kuntramatoi Pawada Call Taurak Trabasingna Mobile Phone Number 600924
9462 da call tawiduna masage mobile number amadi bank details sing update tawiyu hairi India amadi Myanmar lebak anigi ngamkai paringe border pillar number 81 amadi 82 anigi marakki India ge konta kwata kunau amadi Molfai village anida Myanmar marsa sangsinduna thabak suramba sing adu ngarang TS Krishna Tombi ASP Ops Tengnopana Luchingba CDO ge tim amadi 20 Assam Rappers yawa pumba timna mapam sing aduda sangsinduna Tantopagi thabak chathakre loinana haidiba khunda ani asida leidiba khunza singa asida sathiraba coronavirus ki akiba leibana maram po oiraga Myanmar marsa sing changdanaba awareness kaya pikhi haide Coronavirus sandurapagi phibam mayongnariba asi thengnanaba Deputy Commissioner Kakseng District ke office da 24/7 thabak tawgadaba control room hangbaglonana hiram sigam mari leinana emergency case natraga assistant gidamak helpline number anida contact tawragnaba DC Kakseng Valentina Arambam na thorakpa odaramana khangalakli hariba helpline number ani adudi 7629021121 amadi 7640975425 ni COVID-19 namari lainaba emergency case sing lakpa amadi assistant gidamak Tawban district ke onesu 24/7 thabak tawgadaba control room DC Tawal ge office da hangdoklai miamna phone number 9862267552 amadi 6009889112 da phone tawirang naba additional Deputy Commissioner Tawal District L Radhakandana Thadoropa Cherolamana Pogdorakli Manipur State Power Distribution Company Limited ki Cherolamana housing oiriba COVID-19 sandoropagi phibam asi yenglaga electricity ga mari leinaba complaint sing MSPDCL ge customer care number 1912 da contact view nataga helpline number sing 7640081232 amadi 7640082238 da contact view customer singna email ID supervisor2.ccc@mspdcl.com da so complete awaya gani haina managing director MSPDCL na thada pacherolamana hairi Prime Minister and Modi na ngasi numidang pung nipan da lebak asigi miyam da coronavirus thengnana baga mari lainana warol pikre thasagi tang taramapanda mahake warol piduna janata curfew lauthokraba tungda Prime Minister na anirak suba oina ngasi numidang pung nipan da mahake warol pikibani Prime Minister na mamang da lebak asigi miyam da pikiba minute kuntra rongge warol da miyam na imungda lainana basu pongdoke mahana pongdoke ba World War I amasung tuna lebak kiada effect tawkide adubu coronavirus na tawre haiki hauki basayolda mahangna sak lebak lusing basinge video conference ta sarugyaraduna hariba coronavirus ase thengnana bage joint strategy ama paikhanaba wafam suthamke hauzik aroibada maroiba pau amone pizari Manipurda ahanbo oina laisabi masa ama COVID-19 coronavirus positive oire Mapam kya da yum dagi mapan thok tanaba amadi lekai ge pareng sing mitop sang bada athing mathan nakre toinana Prime Minister Narendra Modi na lebak miyam da COVID-19 thengnana ba waral pikre Image Paodam asigi de matang asida loijare meng tabi besengbo mukana kumjare